Hello everyone, welcome back to Vivina's Kitchen. Mayam video se am to na su thangal pangam de ado ngasi se video ma share to jage mayam da jengmin na sika kari kari na ra jangang su parikha chali ga ngang sing su parikha chali da sum ngasi gi no mo da kai kai to ga da to ma chero jeng han ge cake su sa ga da ba lei aduni mayam video se mapung phana jengmin na si please ai gi channel se like share subscribe to ga support su to be mo mayam 짜라는 티주도 이봐. किसकी सर्विसिंग हो रहा है इधर बैठ के एप्पल तौरी मकू से खोक्तदी चादे अदुना एप्पल सिसु मकू से लौथोगा खोगा पीगे मोइसे चाना मबुक थनद्रगनि थबक सुबा नुंगाइसे नतदि मोइसे चाददि मबुक थनद्रदि थबक सुबदा डिस्टर्ब जाना ओय अदुदुना मोइसाना मबुक फजना थनना पिजरगा सुबदबा थबक तो सुबा अमृत का पुंडोन का एप्पल का ग्रेप्स मन का पी रखे से स्वाना पी रहे एक पानी कुमला से उरबा मैं कुमला से नारंग ले रही ने कुमला नते किनु आई दिदुम कुमला कुमला है ना हाय को अदो चाय यही टेबल से किलो संदरी ये लोइना चाय ना ले रे अदो असे किनु से जे होम ना लोय रे अदो मुसा गलपनि ने हाय चाब से अनुंगाय सिदि फैना को अदना अयुग में किनु सिदि हातरे मागी चाना बेसे ये तो सोंग से लाइक पाइना उल्टा आगा पलटा तो चल कुकी ना समझी जुंग पूरा चप चप जुंगे तो उसे कहीं ना तो उसे ले एप्पल से जो मचा आ गया अब जाओ एप्पल जाओ yung punduan siya mong si tawis yung siya man may agi maru siya mong lutungan sana rin siya siya kaya saksaro siya yung mga siya sumayin talaga sa doon siya punduan siya Oi, geriya. Okay, simulo thong na lele miya basi sakru se pairaga. Oi, se nomuna ni mu ni hujika ngang sing si jing don ji maru se lo thui ni se aina cha hi di cha re ma cha ga da basi maru lo thong na lele mi apple cha na cha ro da na ma na aina apple pi so ung kok tu ga ma na ma cha nang bu cha dri yong ja aina ma cha 먹을 짜라는 티주도 이봐. lunch के items ना मैं आवाइना धांग दंगा थोंगे बको अदो nga थोंगो से खरा खामे अदुगा सिगना खीर सुलाई रे चाउ ना ओबा खीर नि ना लोइना फक्चन खराय ना संगोम जु खरा मा हपचन लगा थामे तन नकंग से अटाटन से थाउगी जाउदा बिदने सुम प्लेन सुखा रोटी से ओइना हौरे लंच से ngasi gi lunch item से चाक चार रोइ सी तन ओइना चार सी हाइदना असिगा मु केक साबगी वीडियो से सुम से खक शेयर तौजगे केक सागदबा मलै एनिवर्सरी की केक अमा सागदबा लेबको कस्टमर ना ब्राउनी साबिरो ओइना ब्राउनी केक साबिरो ओइना हाइरे ब्राउनी दुती बटर के कांगा सादुनी ना सिगा बटर सिमो ओइना 200 ग्राम बटर नि ना हापिबको होममेड जुमदा साबनी हाइदना जुमदा सिंगक पनीना होममेड केक स्क्रेच ओइना लोइना सिजिनै प्रीमिक्स सिजिनद्रे अदुदुना बटर से हाना मेल्ट तौरगे बटर से फजना मेल्ट तौरबा मतुंगदा आइना हमकमु असिगा अखोगी कंडेंस मिल्क तो अदुम हापनी अदुगा हमकमु सुमाइना तौरगा बिटर से यूज तौरगा फजना मेल्ट ओहेंदुइने बको अदुगा सिगा हमकमु चॉकलेट खरसु आइना मेल्ट तौरगा थमी अदुम हापचलनी कंडेंस कमने संगोम से कंडेंस मिल्क से लोइना दिबा से हापचंदुइने अदो मैम कोगी ब्राउनी सिदी ब्राउनी की केक सिदी क्रीम मिक्स तौदे बको आइदी अदुम सुमाइना सुम सेमे मैम सु ब्राउनी से हैनाब्रा
ꯕꯥꯔꯗꯦꯒꯨꯝꯕꯒꯤ ꯀꯦꯛꯁꯤꯗꯤ ꯃꯥꯒꯤ ꯁ꯭ꯄꯣꯟꯖꯁꯦ ꯇꯣꯡꯉꯥꯜꯂꯤꯗꯣꯀꯣ ꯑꯁꯦ ꯕ꯭ꯔꯥꯎꯅꯤꯒꯤ ꯁ꯭ꯄꯣꯟꯖꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯦ ꯅꯥꯀꯟꯗ ꯑꯩꯅ ꯃꯩꯗꯥꯒ ꯀꯣꯀꯥ ꯄꯥꯎꯗꯔ ꯕꯦꯀꯤꯡ ꯁꯣꯗꯥ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯗꯨꯁꯨ ꯇꯣꯉꯥꯟꯅ ꯆꯥꯂꯣꯅꯤꯗ ꯁꯥꯟꯅꯤꯔꯒ ꯊꯝꯃꯦ ꯑꯗꯨꯗꯣ ꯑꯃꯨꯛꯁꯤꯒ ꯍꯥꯞꯆꯜꯂꯦ ꯑꯅꯤꯁꯤꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯁꯤꯁꯦ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕ ꯑꯩꯅ ꯕꯤꯇꯔꯁꯤꯅ ꯐꯖꯅ ꯇꯧꯅ ꯃꯤꯛꯁ ꯇꯧꯁꯜꯂꯦꯀꯣ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯁꯤꯒ ꯑꯩ ꯍꯧꯖꯤꯛ ꯚꯅꯤꯂꯥ ꯑꯦꯁꯦꯟꯁꯇꯣ ꯑꯗꯨꯃꯨꯛ ꯈꯔ ꯑꯃ ꯍꯥꯞꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯁꯦ ꯀꯦꯛ ꯇꯤꯟꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯂꯧꯕ ꯚꯤꯗꯤꯑꯣꯗꯣ ꯑꯣꯟ ꯇꯧꯗꯗꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯦꯀꯤꯡ ꯇꯧꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯐꯣꯇꯣꯗꯤ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯒ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯚꯅꯤꯂꯥ ꯑꯦꯁꯦꯟꯁꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯕꯦꯀꯤꯡ ꯇꯧꯕꯅꯤ ꯑꯩꯅ ꯑꯗꯣ OTGꯗ ꯕꯦꯛ ꯇꯧꯔꯦ 35 ꯃꯤꯅꯤꯠꯁꯀꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯦꯛ ꯇꯤꯟꯁꯤꯒꯤ ꯀꯦꯛꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯐꯖꯩ ꯐꯖꯗꯦ ꯀꯦꯛꯁꯦ ꯕ꯭ꯔꯥꯎꯅꯤꯅꯤꯅ ꯑꯁꯤꯁꯦ ꯌꯥꯝꯅꯗꯤ ꯍꯦꯟꯅ ꯆꯥꯎꯔꯔꯣꯏꯕꯀꯣ ꯑꯁꯤ ꯈꯛꯇꯪ ꯑꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅꯁꯨ ꯁꯨꯝ ꯆꯥꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯈꯤꯇꯪ ꯗꯤꯖꯥꯏꯟ ꯇꯧꯅꯕꯒꯤꯅꯦ ꯍꯥꯏꯗꯅ ꯁꯤꯒ ꯀꯣ ꯆꯣꯀ꯭ꯂꯦꯠꯀꯤ ꯒꯅꯥꯁ ꯈꯔ ꯁꯦꯝꯃꯒ ꯊꯝꯃꯦ ꯑꯁꯤꯁꯦ ꯗꯥꯔꯛ ꯀꯣꯝꯄꯥꯎꯟꯅꯤ ꯍ꯭ꯋꯥꯏꯠ ꯀꯣꯝꯄꯥꯎꯟꯒꯤꯁꯨ ꯁꯦꯝꯃꯤ ꯗꯥꯔꯛ ꯀꯣꯝꯄꯥꯎꯟꯒꯤꯁꯨ ꯁꯦꯝꯃꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯊꯛꯇ ꯈꯤꯇꯪ ꯗꯤꯖꯥꯏꯟ ꯇꯧꯅꯕꯒꯤꯅꯦꯕꯀꯣ ꯐ꯭ꯔꯣꯁꯇꯤꯡ ꯇꯧꯅꯕꯒꯤ ꯑꯗꯣ ꯆꯣꯀ꯭ꯂꯦꯠꯀꯤ ꯔꯦꯁꯤꯌꯣꯁꯦ ꯑꯩꯅ ꯁꯤꯒ ꯁꯦꯝꯃꯤꯁꯦ 2/1 ꯅꯦꯕꯀꯣ 2:1 ꯇꯧꯔꯒ ꯁꯦꯝꯃꯤꯅꯤ ꯑꯗꯣ ꯀꯦꯛꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯀꯣꯔꯦꯁꯟꯁꯤꯁꯨ ꯇꯧꯁꯜꯂꯦ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯩꯀꯗꯤ ꯍꯥꯏꯔꯛꯇꯦꯕꯀꯣ ꯕꯁ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯔꯥꯎꯅꯤ ꯀꯦꯛ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯏꯁꯤꯒ ꯇꯦꯛ ꯑꯃꯁꯨ ꯍꯥꯞꯆꯜꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯀꯦꯛꯁꯦ ꯕꯣꯛꯁꯇꯁꯨ ꯍꯥꯞꯆꯜꯂꯒ ꯄꯦꯀꯦꯖꯤꯡꯁꯦ ꯐꯖꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤ ꯀꯦꯛꯁꯦ ꯁꯦꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝ ꯉꯝꯖꯕ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯤꯅꯤ ꯗꯦꯂꯤꯁꯨ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ